ꯁꯣꯍꯔꯗꯒꯤ ꯈꯔ ꯊꯥꯞꯄ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯅꯦ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏꯖꯗꯕ ꯍꯣꯠꯅꯕꯗꯤ ꯀꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯁꯦ ꯏꯄꯪ ꯄꯪꯖꯩꯗꯣ꯫ ꯃꯥꯅ ꯄꯪꯖꯕ ꯃꯕꯨꯛ ꯐꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯅꯦ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯥꯕꯨꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯦꯗꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯣ ꯃꯤ ꯀꯧꯕꯅꯤꯅ ꯁꯥꯎꯕꯁꯨ ꯍꯩꯕꯅꯤꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯅ ꯁꯥꯎꯔꯒ ꯆꯤꯡꯌꯥ ꯑꯗꯨꯗ ꯂꯩꯈꯤꯕ ꯑꯣꯏꯔꯕꯣꯏꯔꯦꯗꯣ꯫ ꯃꯃꯥ, ꯑꯗꯨꯗꯩꯗꯤ ꯀꯩꯗꯧꯔꯕ? ꯂꯤꯔꯛꯀꯦ ꯃꯈꯥ ꯃꯨꯟꯅ ꯇꯥꯔꯣꯀꯣ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯀꯧꯏꯗꯣ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯣꯝꯄꯣꯛꯇꯣ ꯐꯅ ꯁꯤꯡꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯁꯤꯡꯂꯝꯗ꯭ꯔꯦꯗꯅ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯥꯁꯦ ꯍꯣꯏ ꯍꯣꯏꯇ ꯍꯥꯏꯗꯣ꯫ ꯑꯗꯨꯗꯩꯗꯤ ꯀꯝꯗꯧꯔꯦꯗꯣ, ꯇꯣꯝꯄꯣꯛꯁꯦ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯥꯕꯨ ꯈꯔ ꯅꯨꯡꯁꯤꯕꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯅꯅꯦ ꯃꯆꯥꯅꯨꯄꯤ ꯅꯟꯗꯤꯅꯤꯒ ꯂꯨꯍꯣꯡꯕꯤꯔꯦꯗꯣ, ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗ꯭ꯔꯥ ꯈꯟꯗꯅ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤꯗꯣ꯫ ꯇꯣꯝꯄꯣꯛꯇꯣ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯔꯨꯞ ꯀꯤꯔꯟꯗꯣ ꯂꯥꯛꯂꯦꯗꯣ꯫ ꯏꯇꯥꯎ ꯀꯤꯔꯟ, ꯀꯔꯤ ꯂꯩꯔꯦ ꯑꯌꯨꯛꯁꯤꯗ ꯍꯥꯊꯨ ꯍꯦꯛꯇ ꯂꯥꯛꯂꯤꯁꯤꯕꯣ? ꯏꯇꯥꯎꯒꯤ ꯃꯅꯤꯡꯗ ꯂꯐꯨ ꯍꯧꯔꯤꯕꯁꯦ ꯑꯃ ꯑꯅꯤꯗ ꯌꯥꯟꯒꯦꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯉꯥꯡ ꯆꯨꯔꯥꯀꯣꯔꯣꯟꯒꯤ꯫ ꯏꯍꯦ, ꯌꯥꯜꯂꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯏꯇꯥꯎꯒꯤ ꯏꯆꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤꯗꯅ꯫ ꯏꯇꯥꯎꯅ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯌꯥꯟꯗꯨꯅ ꯄꯨꯈꯣ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯃꯃꯥꯡ ꯊꯪꯕ ꯈꯔ ꯐꯖꯕꯁꯤꯡꯁꯦ ꯑꯣꯏꯅ ꯌꯥꯜꯂꯒꯦꯗꯣ ꯏꯇꯥꯎ꯫ ꯌꯥꯅꯤ ꯏꯇꯥꯎ, ꯌꯥꯟꯕꯤꯔꯣ ꯍꯦꯛꯇ꯫ ꯑꯩꯗꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯌꯥꯜꯂꯣꯀꯣ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯅꯨꯡꯗ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕꯤ ꯅꯟꯗꯤꯅꯤꯁꯨ ꯇꯥꯔꯦꯗꯣ꯫ ꯃꯤꯃꯥꯡꯗꯨꯗꯗꯤ ꯀꯟꯅ ꯉꯥꯡꯕꯁꯨ ꯌꯥꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯃꯆꯤꯟꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯃꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯕ, ꯌꯥꯅꯤ ꯇꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯟꯗꯤꯅꯤ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯅꯠꯇꯦ ꯅꯨꯄꯥ, ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ? ꯀꯔꯤꯅꯣꯕ? ꯍꯩꯃꯥ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯒꯤ ꯌꯥꯅꯤꯇ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯅꯪꯒꯤ ꯁꯤꯒꯤ ꯀꯣꯛꯇꯨꯕꯨ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ? ꯍꯦꯔꯥ, ꯏꯈꯨꯠꯇ ꯊꯣꯛꯄ ꯂꯐꯨ ꯑꯁꯤꯃꯇꯪ ꯌꯥꯟꯒꯦ ꯍꯥꯏꯕꯗ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯥꯏꯕ ꯇꯥꯔꯤꯕ꯭ꯔꯣ? ꯂꯐꯨꯒꯤ ꯋꯥ ꯅꯠꯇꯦꯗ, ꯈꯨꯗꯤꯡꯃꯛꯇꯅꯦ, ꯈꯨꯗꯤꯡꯃꯛꯇ꯫ ꯍꯦꯔꯥ ꯅꯟꯗꯤꯅꯤ, ꯂꯣꯜ ꯈꯣꯏꯔꯤ ꯃꯇꯤꯛ ꯄꯨꯛꯆꯦꯜꯁꯨ ꯄꯤꯛꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯅꯪꯅꯔ ꯅꯈꯣꯏꯕ꯭ꯔꯣ ꯑꯩꯅ ꯂꯣꯟ ꯈꯣꯏꯕꯁꯦ? ꯅꯪꯒꯅꯦ ꯉꯥꯡꯅꯕꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦ꯫ ꯀꯗꯥꯏ ꯆꯥꯗꯣ ꯄꯤꯔꯣ? ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯜꯂꯨ, ꯕꯥꯖꯤꯅ ꯕꯖꯥꯔꯗ ꯆꯠꯁꯤ ꯍꯥꯏ꯫ ꯇꯣꯝꯄꯣꯛꯀꯤ ꯋꯥꯍꯩꯗꯨꯗꯅꯦ ꯅꯟꯗꯤꯅꯤꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ ꯏꯟꯁꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯀꯔꯤ ꯊꯣꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯈ꯭ꯔꯦꯗꯣ꯫ ꯅꯟꯗꯤꯅꯤꯗꯣ ꯁꯥꯎꯕ ꯈꯔ ꯈꯖꯤꯛꯇꯤ ꯐꯔꯝꯂꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯈꯪꯍꯧꯗꯅ ꯃꯄꯥꯟꯗꯒꯤ ꯀꯤꯔꯟꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯇꯅꯅꯦ ꯑꯃꯟꯕ ꯑꯦꯟꯁꯥꯡ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯛꯄ ꯄꯨꯈꯝꯗꯣ ꯁꯣꯏꯕ ꯁꯥꯗꯨꯅ ꯂꯩꯃꯥꯏꯗ ꯕꯣꯞ ꯂꯥꯎꯅ ꯍꯦꯛ ꯊꯥꯗꯔꯦꯗꯣ꯫ ꯀꯩꯒꯤꯅꯣ ꯃꯃꯥ, ꯃꯥꯅ ꯄꯨꯈꯝ ꯊꯥꯗꯔꯤꯗꯤ? ꯍꯦꯔꯥ, ꯃꯥꯗꯤ ꯁꯥꯎꯅꯤꯡꯂꯤꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯅꯅꯦ ꯄꯨꯈꯝꯗꯨꯗ ꯑꯣꯏꯅ ꯍꯦꯛ ꯇꯥꯏꯅꯈꯤꯕꯒꯤ ꯋꯥꯅꯤꯗ꯫ ꯃꯃꯥ, ꯀꯩꯗꯧꯔꯕ ꯑꯗꯨꯗꯩꯗꯤ? ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦꯗꯣ꯫ ꯇꯣꯝꯄꯣꯛꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕꯒ ꯅꯟꯗꯤꯅꯤꯅ ꯇꯥꯁꯤꯟꯕꯒ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯑꯗꯨꯃꯗꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃꯈꯛꯇꯤ ꯂꯩꯔꯝꯂꯤ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯕ ꯐꯪꯗꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯦꯟꯁꯤꯟꯕ ꯉꯝꯗꯅ ꯑꯆꯧꯕ ꯃꯐꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯌꯦꯡꯕ ꯌꯥꯕ ꯂꯥꯏꯇꯤꯟ ꯆꯥꯎꯈꯠꯂꯦ, ꯐꯥꯎꯔꯦ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯟꯅꯔꯦ, ꯑꯗꯨ ꯐꯥꯎꯕ ꯑꯉꯥꯡꯗꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯇꯣꯝꯄꯣꯛꯇꯣ ꯑꯃꯨꯛꯁꯨ ꯄꯩꯁా ꯈꯔ ꯎꯕꯗꯒꯤ ꯃꯁꯥꯗꯣ ꯏꯇꯛ ꯊꯛꯀꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯩ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯈ꯭ꯔꯦꯗꯣ꯫ ꯅꯣꯡꯃꯗꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯄꯁꯤꯗ ꯃꯥꯒꯤ ꯃꯔꯨꯞ ꯀꯤꯔꯟꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯦꯗꯣ꯫ ꯀꯤꯔꯟꯒ ꯂꯝꯕꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯏꯃꯥ? ꯍꯣꯏ, ꯀꯤꯔꯟꯒ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯄꯣꯛꯇꯣ꯫ ꯇꯣꯝꯄꯣꯛꯅ ꯀꯤꯔꯟꯒ ꯊꯦꯡꯅꯕ ꯑꯗꯨꯗꯗꯤ ꯀꯤꯔꯟꯗꯣ ꯃꯍꯧꯁꯥꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ, ꯌꯥꯝꯅ ꯑꯣꯜꯂꯝꯃꯦꯗꯣ꯫ ꯑꯇꯥꯡꯕ ꯃꯐꯤ ꯃꯔꯣꯟꯒ ꯁꯦꯠꯇꯅ ꯐꯣꯟꯒꯁꯤꯅ ꯑꯇꯥꯡꯕ ꯄꯥꯏꯕꯗ ꯇꯧꯔꯝꯂꯦꯗꯣ꯫
ꯇꯣꯝꯄꯣꯛꯇꯤ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯗ꯭ꯔꯦ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯋꯥꯔꯤ ꯍꯧꯔꯛꯂꯦꯗꯣ ꯍꯩꯃꯥ ꯏꯇꯥꯎ ꯅꯪꯗꯤ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯁꯦ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯕꯗ ꯈꯨꯜꯂꯦ ꯍꯥꯏꯗꯣ ꯆꯨꯝꯂꯦꯅꯦ ꯏꯇꯥꯎ ꯀꯝꯗꯧꯅꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯗꯤ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃꯗ ꯈꯨꯗꯤ ꯊꯤꯔꯨꯔꯦꯗꯅ ꯑꯗꯨꯗꯒꯤꯗꯤ ꯇꯣꯝꯄꯣꯛꯀꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨꯗꯩꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯄꯥꯝꯕ ꯎꯠꯂꯛꯄ ꯑꯗꯨꯗꯗꯤ ꯀꯤꯔꯟꯁꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯂꯥꯡꯗꯣ ꯊꯥꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦꯗꯣ ꯑꯗꯨꯗꯩꯗꯤ ꯇꯣꯝꯄꯣꯛꯁꯨ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯄ꯭ꯔꯞ ꯍꯜꯂꯛꯑꯦ ꯅꯟꯗꯤꯅꯤ ꯍꯣ ꯅꯟꯗꯤꯅꯤ ꯇꯥꯔꯤꯕꯣ ꯅꯪꯕꯣ ꯍꯣ ꯇꯥꯏꯌꯦ ꯅꯪꯒꯤ ꯅꯟꯗꯤꯅꯤ ꯇꯥꯏꯌꯦ ꯀꯔꯤꯅꯣꯗ ꯃꯄꯥꯟꯗꯒꯤ ꯀꯧꯗ꯭ꯔꯁꯨ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯍꯔꯥꯎꯃꯟꯗꯅꯅꯤꯅꯦꯍꯦ ꯅꯪꯅ ꯍꯔꯥꯎꯕꯁꯦ ꯃꯊꯣꯡ ꯆꯥꯕꯗꯤ ꯑꯣꯏꯔꯝꯂꯣꯏꯕꯨ ꯉꯁꯤꯁꯦ ꯂꯝꯕꯤꯗ ꯏꯇꯥꯎ ꯀꯤꯔꯟꯗꯨ ꯊꯦꯡꯅꯔꯦ ꯃꯗꯨꯏ ꯀꯤꯔꯟ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯌꯥꯝ ꯅꯛꯁꯟꯕꯤꯔꯨꯅꯨ ꯍꯦꯔꯥ ꯑꯗꯨꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯗꯨꯗꯩꯗ ꯀꯜꯂꯛꯇꯅ ꯇꯧꯔꯤꯕꯅꯤꯅꯦ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯥ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯄ ꯌꯥꯕ ꯍꯧꯅꯗꯦ ꯑꯗꯨꯗꯩꯗꯤ ꯇꯣꯝꯄꯣꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯂꯤꯔꯝꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯆꯤꯊꯗꯅ ꯂꯣꯏꯅ ꯂꯤꯔꯦꯗꯣ ꯅꯟꯗꯤꯅꯤꯗ ꯅꯟꯗꯤꯅꯤꯗꯤ ꯋꯥꯔꯤꯗꯣ ꯇꯥꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯪꯕꯨ ꯈꯖꯤꯛꯇꯁꯨ ꯁꯤꯡꯉꯨ ꯀꯩꯗꯧꯒꯦ ꯃꯤ ꯑꯄꯪꯕꯅꯤ ꯊꯤꯔꯤꯗꯣ ꯑꯄꯪꯕ ꯅꯪꯒꯨꯝꯕ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯗꯥꯎ ꯌꯦꯡꯂꯒꯦ ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯌꯥꯅꯤ ꯍꯥꯏꯔꯝꯂꯦꯗ ꯅꯪꯒꯤ ꯌꯥꯅꯤꯗꯨꯗꯅꯤ ꯑꯩꯅꯅꯦ ꯊꯃꯣꯏ ꯀꯥꯏꯔꯤꯁꯦ ꯇꯣꯝꯄꯣꯛꯇꯣ ꯄꯪꯕꯒꯤꯁꯨ ꯍꯧꯅꯕꯤ ꯃꯥꯅ ꯅꯤꯡꯈ꯭ꯔꯕꯗꯤ ꯍꯣꯡꯗꯕꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯅꯟꯗꯤꯅꯤꯅ ꯐꯅ ꯊꯦꯝ ꯅꯧꯗꯨꯅ ꯀꯤꯔꯟꯒꯤ ꯃꯇꯨꯡ ꯏꯟꯗꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦꯗꯅ ꯃꯥꯅ ꯉꯝꯗꯅ ꯏꯟꯈ꯭ꯔꯦ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯈꯔꯗꯨꯁꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦꯗꯣ ꯃꯃꯥ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯏ ꯍꯥꯏꯗꯨꯅꯤꯗꯅ ꯃꯇꯝ ꯈꯔꯗꯤ ꯇꯣꯝꯄꯣꯛꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ ꯀꯤꯔꯟꯅ ꯑꯗꯨꯕꯨꯅꯦ ꯃꯥꯒꯤ ꯁꯦꯜꯗꯣ ꯍꯦꯛ ꯂꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯇꯣꯝꯄꯣꯛꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯔꯛꯇ꯭ꯔꯦꯗꯣ ꯇꯣꯝꯄꯣꯛꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯥꯒꯤ ꯍꯦꯛꯇ ꯑꯣꯏꯈꯤ ꯀꯔꯤꯅꯣꯗ ꯏꯇꯥꯎ ꯊꯕꯛꯁꯦ ꯁꯨꯃꯤꯟꯅꯔꯒ ꯏꯕꯥꯅꯤ ꯄꯨꯂꯞ ꯀꯥꯟꯅꯃꯤꯟꯅꯁꯦ ꯇꯧꯕ ꯅꯠꯇꯔꯣ ꯑꯗꯨꯒ ꯊꯕꯛꯅ ꯑꯩꯅ ꯁꯨꯝ ꯁꯨꯕ ꯄꯩꯁꯥꯅ ꯏꯇꯥꯎꯅ ꯁꯨꯝ ꯂꯧꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯗꯦꯗ ꯏꯇꯥꯎ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯃꯨ ꯑꯣꯟꯊꯣꯛꯅ ꯁꯥꯎꯒꯟꯈ꯭ꯔꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯔꯤ ꯐꯥꯒꯤ ꯀꯔꯤ ꯐꯥꯒꯤꯅꯣꯕ ꯃꯤꯒꯤ ꯄꯩꯁꯥꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ ꯑꯩꯒꯤ ꯄꯩꯁꯥꯒ ꯂꯣꯏꯅ ꯄꯤꯕꯤꯔꯛꯎ ꯑꯩꯒꯤ ꯅꯟꯗꯤꯅꯤꯅ ꯍꯥꯏꯕꯗꯨ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈꯔꯦꯗ ꯅꯪꯒꯤ ꯄꯩꯁꯥꯗꯤ ꯀꯩꯅꯣ ꯂꯩꯇꯦ ꯑꯩꯅ ꯄꯨꯔꯛꯇ ꯌꯥꯗꯦ ꯏꯅꯥꯛꯇꯒ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯁꯥꯅ ꯌꯥꯝꯅ ꯂꯥꯛꯆꯕ ꯅꯠꯇꯔꯣ ꯀꯤꯔꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗꯅꯦ ꯇꯣꯝꯄꯣꯛꯇꯣ ꯊꯃꯣꯏ ꯀꯥꯏꯔꯒ ꯍꯜꯂꯛꯏꯗꯣ ꯃꯌꯨꯝꯗ ꯃꯃꯥ ꯀꯤꯔꯟꯒ ꯇꯣꯝꯄꯣꯛꯀꯅ ꯁꯨꯔꯤꯗꯣ ꯀꯩ ꯊꯕꯛꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯔꯣ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯊꯕꯛ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯨꯡ ꯏꯜꯂꯨꯕꯅꯤ ꯑꯗꯨꯗ ꯁꯣꯏꯔꯦꯗꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯂꯝꯕꯤ ꯂꯩꯕ ꯍꯧꯅꯗꯦ ꯉꯁꯤ ꯋꯥꯔꯨꯕꯗꯨꯅ ꯍꯌꯦꯡ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯅꯤ ꯈꯨꯗꯛꯇ ꯃꯨꯟꯕ ꯍꯩꯕꯨ ꯍꯥꯎꯕ꯭ꯔꯗꯣ ꯎꯊꯛꯇꯒꯤ ꯐꯖꯅ ꯃꯨꯜꯂꯒ ꯂꯩꯃꯥꯏꯗ ꯌꯧꯔꯛꯄ ꯍꯩꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯎꯔꯤꯁꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯇꯦꯟꯁꯤꯟꯕ ꯌꯥꯕ ꯍꯧꯅꯗꯦ ꯂꯥꯛꯑꯣ ꯆꯥꯛꯁꯤ ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯃꯥ ꯑꯗꯨꯗꯩꯗꯤ ꯇꯣꯝꯄꯣꯛꯇꯣ ꯀꯩꯗꯧꯔꯕ ꯆꯥꯅ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ ꯑꯗꯨꯗꯩꯗꯤ ꯇꯣꯝꯄꯣꯛꯇꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯅꯟꯗꯤꯅꯤꯅ ꯂꯛꯅꯔꯛꯂꯦꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯀꯤꯔꯟ ꯃꯇꯨꯡ ꯏꯜꯂꯨꯅꯨ ꯅꯪꯅ ꯌꯥꯅꯤ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯁ ꯑꯩ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯤꯗꯗꯤ ꯌꯥꯅꯤꯗꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯔꯣꯏ